Ahanbada Maruiba Pau, NIA Nangarang Pakiba Arambay Tengolgi Fighting Commander Asem Kanan ngasi ayog Delhi da pukre, numit yung bamatung pung amaga minitara mathoida Delhi da thungkre. Arambay Tengolgi Fighting Commander Asem Kanan Pakibadagi Irang Thokre, Manipuri District Mangada curfew law Thokre. Asem Kanan Fakibagi Mayokta Chathariba Manipur Pumbagi total shutdown na lamdam asi khuntak lansikre athubada Kanan Thadoraknaba Maikai Kayadagi Takshilakli. Ruling amadi opposition ki MLA kun mangana ngasi Governor Ajay Kumar Bhala unaduna Asem Kanan yauna mahak loinena phakibasing condition amata yaudana thadoraknaba takshinkre. Amadi haukiba pung kun mari asida Manipur gi tongan ba mafamda thokliba irang sing asi laibak thibani haina Congress ki senior leader Jairam Rameshna phongdorakli.